Polo ground da bom pokhaibada Assam Rifles ahum amadi micham ama chokle. Citizenship Amendment Bill withdraw tau haina kuthang sara henbagi khongjang sangsin kre. Amadi athobasingbu ningsingbo aina kangla sagi mitam yawba ningsing yumbi salaina Assam gi Karimganj district te yungkre. Miyeng tabiriba pumnamakpu tarapna oksari haujik mapung oiba pau. Ngasi nimidang wairam chawrakna pung 3 minute 30 chatpa aduwaida City Police Station gi manung chanba polo ground gi makha thangba gate ta sakhangdabasingna hand grenade ani langsilambadagi pokhaibada Assam Rifles personnel ahum chuhing sumba micham ama soklei soklaba Assam Rifles ki jawan singa dudi 3 subai AR Kethel manbi gi warrant officer Binit Kumar Nath chahi 82 Assam dagini Havildar BR Prajapati chahi nifu manga UP dagini Havildar Chamanlan chahi nifu Jammu and Kashmir dagini aduga Chuhing Sumba Anil Kumar Saha chahi kuntra Bihar dagi haujikna Nagamapal Singjubungda laibani hairi Soklaba sing Remsta laikananaba pukhat kre Polo ground da thasigi tangtara mathoidagi haugadoriba DGAR Cup Equestrian gi damak sinlangba Assam Rifles personnel sing duty tawbani thaudok asigi pau phangbaga Imphal West District Police ki SP Jogesandra haubijamamade additional SP Krishna Tombi yauna police ki makok thongba officer sing changsinduna thiba humbagi thabak chathakre police na Chinese hand grenade ki lewa ani fangle haujik phawbagi oina bomb ge attack asi kanana chathakibeno haiba khangba ngamdre इधर दर्द हो रहा है क्या? डरा हुआ है मतलब Tungda Manipur ki Chief Minister N Biren Kaksing Kendra ke MLA Surchandra Kumbi Kendra ke MLA Bira DGP LM Khaute Assam Rifles ki makok thongba official singamade police ki makok thongba official singlaktuna rimsta lairiba asokpa Assam Rifles ki personnel ahum amade misam amagi phibam yengsin kre Chief Minister N Birena ngasi thokliba thokdok asi condemn tawi matungda asigumba pamdaba thokdok sing asi thoktanaba hena kanba cheksal tharang sing laingak asina lokhalagani haiki Security ki site ki hana Assam Rifles ki sagol ki kari ki tawgodori basigi DC de ki permission logi badi leiba ado state ki DG da intelligence ta sumai na tawgodori hai basigi khara communication gap ama leiba dong tawi ado ikhoi da su pauk si phajana phang da bai tare thawdok thoka na khangba ado na anyway madu ramai to guno hai bado koi yeng ethically da koi bia kano ki CCTV footage kari tawrakanda Oi kano dasu border dasu ama tawi hai adu khara lairam goda mali pot khara maram di handak si through media koina khangbada NSN ke gi kari gi inside the Myanmar boundaries khara crackdown to ko khot khara lai hai adu gumba dagi tawri bra na phanong tawri di ba hai ko do ko sida tawri si masi am live tv ni hai tare crowded means polo ground ni adagi atopa adudai da Assam Rifles lere ko civilians me am lai dukan tok bo khot lay ado karigumba encounter gumba ke ma tongna ka that the casualties si dum civilians ngasi ju civilians sam si yauri amna sugum ba sai to honing de strongest stand da masi mai yaning de Amarumda ngasi nimidang wairam pung 3 lom taba matamda Indo-Myanmar border pillar number 79 amadi Myanmar gi namphalong kaithel marakki Myanmar rom thangba saruki labuk amada IED ni singnaba bom ama pokhai khre bom pokhai bagi makhol tabaga More Police Commando Assam Rifles sangsinduna India gi ngamkhai gi sarukta ngaksen bagi thabak chathakhi Myanmar gi army amadi police team laklaba matung mafam aduda makhatana bom laibra haina thiba humbagi thabak chathakhi India ki maikai dagi su Assam Rifles samadi police ki bomb expert singna thiba humbagi thabak chathakhi bomb pokhaiba aduda mi asok apandi lekhide hairi Citizenship Amendment Bill withdraw taw haina thangmaiban United Club ki thongmi singna khothang sara henbagi khongjang thau ground gi mayok na badalaiba waiting sata sangsinba hokre
Kakulong Women Society Kakulong Youth Club na su Kakulong da wakat khongjang sangsin ki Women Society gi member Thambal Ngok Thai Maina atai state singi lengak na bill asi oppose tawri Manipur lengak na lawriba firep asina state atai ga manadaba mong da lairiba asi miyam gi khandaba manbo oina tawi miyam gi ihul khangna yelomi kananaba thabak paikhatlu haiki Atai North East ki Chief Minister Singh haibidi Meghalaya, Assam, Nagaland, Arunachal Pradesh ki Chief Minister Singh nadi mache akhoi gi yaning da wafam ni haiduna lauthokrabani adabu Manipur dadi akhoi gi Chief Minister na asigamba phire bache yaning bagi phongdok bagi phire bato mayek seng na udri asiguma mayam asida tungla warakadoriba mayam asigi da makta akhoi chu asigi dana asi pamjeri bani Bilasi yaningdaba phongdoktuna Namdulong Village Scott Namdulong Youth Club amasung Namdulong Women Society na su Namdulong daw akat mifam sangsin ki Women Society gi President Phaumai Aguiluna ching amasung tamgi miyam na Bilasi gi mayokta khongjang sangsilaba phawbada lengak na tabidaba asi miyam gi khandaba thawong ni haiki miyam ge mohut ni haina moibu thagalakpani adubu moina Manipur sibu kange khandre moi ge wakhan sidi chauki du kolaga sum laire aduga akhoi ge yahaumi mayam lairiba chingmi tammi mayam sibu mana kari ni haina uraga masigi sida mahang na interest lairaga tauribno haibase minister mayam da hangjaningi CAB gi mayokta Imphal West DC office taba yamna maru oibe lambi ma oiriba Nauramthong Lastram lerakta lekai adugi mioi singne lambi thingduna wakat mifam chathaki lambi thingba sina maram oiduna maike somda leriba office singda chauna apanma thokanki mafam aduda Imphal West ki yamlaba police sing laktuna lambi thingdana khongjang jangsin bina ba khanghanki loinana thinglamba lambi adu amu hangdoktuna miyamu chathok chasin tawhanki Lampel sana kaithel gi sorok mayai da su lekai adugi nupi singna belge mayokta lambi thatuna wakat mifam jathaki Uripok ki ima iben kayana su Uripok khosnam lekai mapada lambi nang thingduna belge mayokta khongjang jangsin khrei Uripok Basaspati lekai community hall da Uripok Women Association amadi United Club and Library Uripok khairak selungba lerak na sinduna belge mayokta wakat mifam jathaki Singjamai da su kaithel phambi ima ibel amadi maira paibi singna singjamai thong masinda phamjinduna khongjang sangsin ki Thongkhong kaithel development committee na su CAB gi mayokta nomagi sintha leptuna Thongkhong Lakshmi Bazar daw akat khongjang sangsin ki bill asi handoktriba phawba miyamna changsilakpa khongjang da saruk yagani hairi khongjang aduda manpack ki co-convener ningthauja lancha amadi Abdullah Phunjai mayumna wangang ki CAB chana handana ba political party mapangi mahot sinduna Dr. M Narang asi Imphal thadokre center da life amadi secular party singilu singba singda bilasi chana handana ba amadi Rajya Sabha da maithibe pina ba Delhi da BJP nataba MP Singh punsinna ba hotna ba galoinana makhal kayagi khongjang da saruk yarugani Dol Mapalgi Maikaitagi CPI gi State Secretary Sotin Kumar na CAB namduna Rajya Sabha da pass tohanaba honariba BJP lengak asi lagliba Lok Sabha mikhalda maithibe pihaudrabade CAB na oirakadaba sathibe pibam adu miyam na mayok naragani Rajniti dol kharana CBA satna hanaba kanna honariba asiga mari lenana dol sing asina BJP ga punna satminariba asi angakpa phawi haiki CAB gi mayokta Delhi da camp tawduna leriba CLP lusingba o ibobina lusingduna ngasi BJP yugi MP Prasanna Acharya unakre bilasi Rajya Sabha da puthorakpa matamda maithibe pinana bataksin ki tungda okram ibobina bilasi gi matangda Rajya Sabha gi luchingba ayamba unaduna convince tawre masina wangnongpoki apikpa furup singda sohangadaba adu yenglaga pass tawdana ba hotnabada soidana mateng pangani haibagi thajaba pire haiki Tongan ba political party leiriba mayam sing si haukiba hapta amarom si makhoi su parliament session phambagi yamna achinba maraksida koi ngairga masi tobiganu support tobiu bill si pass tawdana ba honabada koi support tobiu haidana koi unajabani dharmada community da base toba mission mikhai naiba sidi india da di masi satnaba yaroi haidana akoi su phajana convince tawi makoi hogi thogdadi akoi fully akoi support tawgani haidana akoi gi party da khangan bi
Imphal West ki manung dalai ba Kangmong Learners Academy gi mahiroi singna su school asigi koi bada wakat khongsat chatki all Manipur nupi marup Kangmong laikai mapan gi mera paibi amade club ka punna ko samnaduna Kangmong Manglak Community Hall da wakat mifam sathaki CPI Manipur State Council gi Assistant Secretary M Joy Kumar na CAB na masing yamjada ba awang nong poki phurup singda pirakada ba chaitheng asi asuki matik kalli haiki Takyel kolom laikai dasu left party singna saruk yaduna bilasiki mayok ta khongjang sangsin ki left party singi lusing basing yauna lambi thingduna bill asibu yaning deba phongdoki CPI Manipur State Council gi State Secretary L Sotin Kumar na bill asigi matangda miyamda sugaina tamki प्रधानमंत्री होम मिनिस्टर अखोई की मणिपुर दा लाप कम दा चमन दा अखोई लखोई लगनी अदु लोयना स्टेटस दा शक्ति पारिबा श्री बीरेनी बीजेपी के लेगा से मसी पक्षना होय ननबगी खोंथांग सिंबा मथम अखोई लखटनी Singmairong mamang maning apunba mayra paibinasu National Highway da thoraktuna khongjang sangsin ki Bilasi Rajya Sabha da pass toba yaroi haiduna Thobal Kaithel mathak makha potpham phambi ima singnasu Thobal Kaithel da ngasi wakat mifam sathakre National Highway gi lambi tangkhai thingduna human chain semduna bilasibu yaningdaba kholau kaya lauki Thobal Kaithel mathak makha potpham phambi gi Secretary H Budipatina bilasi gi mayokta matampumna makta lepkani haiki withdraw tawgadabani adu natragadi Manipur asida akhoi gi nong oina churaktuna ngachi jatkhiba khudimak ado makoina aphaba nungaiba Manipur gi chanaba Manipur gi apamba sugumba asi porakani haiduna akhoi Manipur gi miyamna ngaijana leijari masida karigumba masigi ona taina bada tawrpa taragadi ngasi aikhoina hena akanba khongjang Junction Higini Highway, Thobal Kaithel Phambi, Apunba Mathak Makana, Suguma Khongjang Asida, Aikoi Yamna, Thamoi Chokna Aduga, Yamna Isagini Kalaga, Aikoi Jangjagani Highway Thamjagi. Kakwa Kaithel Apunba Nupilup Amadi, Ekagi Miyamna, Lambi Tangkai Tingduna, Wakat Mifam Sataki, Afamaduda SP Imphal West Lakduna, Lambi Tingzindana Bahibedagi Mukna Batwaraki, Poliski Maikai Degi Tear Gas Langsinduna Tankaiki, Maduda Kakwa Life Rapong Lekai Degi Mayambam Kripa, Sahini Pumari, Wantarak Padagi Laikanaki, Poliski Tawang Adubo Veteran Politician, Okram Joina, Yaninda Bafongdo Pagaloina, CABSC, Indiaga Secularism that Chanadaba, BJP Vote Bank Oinaba Communal Oiba Bill Ne Haiki. Hojik Ladiva Sarkar Sina Citizenship Amendment Bill Ekoi Masi Mayok the Lepan is why Aduga Isam Jamba Praja Sina and the Lolka Santi Purna Oina Democratic Oina Chataba and the Londa Diar Gas Kapsamba Latisha Tomatiki condemned the report of Nenakali Sarkar Dugi Sab Citizen Amendment Bill the support over Manipur Prajagi Mayok the Lef Nasigi Masina Saki Nang on the Lowe. Pisum Kaithel da su mafam adugi ima ibel singna khongjang sangsin ki Kwa Kaithel bazar da su SSUM Masad RSF AMMSO AMPSO gi makhada ima ibel singna lambi thingduna belge mayok ta khongjang sangsin ki Segaro takhelambam lekai da su harok sambi apunba nupi lupa madi takhelakai youth club anina wakat mifam sathaki Manpack ki khongjang sogal aduna ya school dagi singjamai phawbagi tongan malaikai da lambi mayai amadi nakal da wakat mifam chathaki ya school singa khamlaikai maira paibi moirang khom makha loklau bong women welfare association singjamai mathak thokchom laikai maira paibi CYLC amadi singa mathak maira paibi kraida chinga mathak nupi thogal lup singjamai chongtham laikai amadi chirom laikai da su wakat mifam chathaki Kundrakpam Kendragi, Mafam Kayada, CAB Mayokta Khongjang Sangsin K, Women Joint Action Committee Sagolmang na Sinduna, Sagolmang Bazarda, Wakat Mifam Sataki, Khongjang Aduda Yumnam Patlaw, Kewa Fursu, Kewa Company Amasung, Wakongi Miam Su Saruk Yaki, Lamboy Kul Development Committee, Moral Reformation Club Amasung, Lamboy Kul Lamjing Nupi Kanglup Nasu, Lamboy Kul Multipurpose Hall da Khongjang Sangsin K. Manpack members su oiriba amukogi President PS Devana Tangkhang Kayada Mainland India amasung India lengakna makogi culture amadi tradition manada ba furup singbu muthatnaba thausil kaya chathaduna lakli masidagi kanjana ba ILP ga manaba bill ama chatna hanaba taknaduna lakhiba adunam sinduna thamlaga CAB oina puthoraktuna chatna hanana ba honarakpa asina aikhoida karama mityengna yenglibage haibadu miyamna khangi haiki
ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯗꯨꯒꯨꯝꯂꯕ ꯌꯦꯜꯂꯣ ꯃꯤꯁꯤꯡ ꯃꯥꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯁꯤꯡ ꯉꯥꯛꯆꯅꯅꯕ ꯑꯥꯏꯟꯁꯨ ꯂꯩꯇꯦ ꯑꯦꯛꯁꯨ ꯂꯩꯇꯦ ꯑꯝꯇ ꯂꯩꯇꯦ ꯅꯥꯒꯥꯂꯦꯟꯗ ꯑꯔꯨꯅꯥꯆꯜꯗ ꯃꯤꯖꯣꯔꯥꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯇꯗꯤ ꯃꯣꯏꯒꯤ ꯃꯤꯁꯤꯡ ꯉꯥꯛꯊꯣꯛꯆꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯛ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯇ꯭ꯔꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗ ꯄꯤꯗ꯭ꯔꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯑꯩꯈꯣꯏꯒꯤ ꯕꯤꯜ ꯃꯗꯨ ꯆꯠꯅꯅꯕꯅ ꯇꯛꯅꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯩꯗ ꯃꯗꯨ ꯆꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯌꯥꯕ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯤꯒꯨꯝꯕ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟ ꯕꯤꯜ ꯑꯣꯏꯅ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯔꯥꯖ꯭य ꯁꯚꯥꯗ ꯄꯥꯁ ꯇꯧꯗꯧꯒꯤꯉꯥꯏ ꯂꯩꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯗꯅ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯍꯧꯔꯤꯁꯦ Sugunugi akoibada laiba mahai tampham sangsingi mahairoisingnasu human chain semba amade khongsat kaya galoinana CAB gi mayokta khongjang jangsin khre Maibam konjin apun malup mayang imphal nasu mayang imphal bazar da wakat khongjang jangsin ki Coordination Committee of Mairapaibi Clubs and Organization wangu nasu bill asigi matangda wangu kasartabi community hall da miyamgi oiba mifama mapangthoktuna khongjang kaya jangsin na balepna khre Athawbasingbu ningsingbo aina kangla sagi mitam nyawba ningsing yumbi salaina Assamge Karimganj district ta yungkhre chatkiba tangmanga da Bangladesh border ga nakna lairiba Assamge Karimganj district ki manung sanba maitai singna khundaba laisram khulda pangthokiba thawramaduda Salai Holdings Private Limited ki chairman Narengbam Samarjit NEIDP ge Central Working Committee ge Vice President Sapam Kunjakishore All Assam Manipuri Students Union gi President Pinilakanta yauna miyoi kayana saruk yakhi Chairman Samarjitna machoi chaithoktuna tariba isilina using amata oina punsinnaba matam oire apunbagi lambi asi saganaba honabada salaigi maikaidagi angamba mateng pangani hangdogliba kangla sagi mitam nyawba ningsing khobam asibo ngaksenbagi thabak tawgadoriba miyoida tha khudingi salaigi maikaidagi lupa lising manga piragani haikhi Citizenship Amendment Bill gi matang da paladuna bilasi pass tarok labadi de facto election boycott tawduna digital election claim tarok pa yai bilasi pass to ba yaroi haina Congress na lauri ba asi tatni miyam da utchai bani habada haiman ba thokloi taseng namak bilasi gi mayok ta laige khalabadi Lok Sabha da puthokpa matam da house ta gi mapan thokpa gi mahutta awai akhum tawna duna bill asigi mayok ta lefam tho I haiki Citizenship Amendment Bill da aikoi strong na friends of folk na lebagi mota we aikoi policy semba yai kana semba yai CSO man policy semba yai awareness people yai let's raise the price of the rent price of the state let us raise the price of the aikoi property ki lamgi aduna lamgi property ki value do wa matam da mapani mi fraction sino makai dilai Later Makara Gilly Makari Surni. Thoramgamari Lenana all Assam Manipuri Students Union da Salaigi Maikadigi Lupala Kama Mateng Piki Union gi President Pinilakantana Assam gi Barak Tampakta Lairiba Manipurgi Puariga Marilena Bama Famasi Marilena Basingna Yangsindabadegi Mapu Panda Bagat Chap Manare Citizenship Amendment Bill gi Matangda Union Asinasu Chapchana Sogali Haiki Manipur history ma sengpa matamda kasasi sungsa thadokpa yaroi maramdi Manipur se awana khudum chandana leiba matamda akogi kasardagi lanmi temple semkalaga akogi lan taro matungda Manipur se amka ningtamba hanjangibani aduna ngasigi akogi CAB gi asida akogi amsugi maige dagisu matam punamakta oppose tawna lai maramdi akoisu indigenous ni Manipur da natraga su akoina Assam da lejaraga su Assam gi Manipuri amoina mite amoina akoisu indigenous ni maramduna akogi CAB gi yaningdo phongdokpasi akoi matam punamakta akoi ID any national lokpa akoi indigenous ni amna lokpa du akoi amsusu matam punamakta thawai hakchang yauna akoi sarbu yagani haibagi si achetpa thajaba akoi amna thamjari Amaramda NEIDP gi President Oibada Natana Salai Holdings and Private Limited ki Chairman su Oiriba N Samarjitpu Assam ge Haila Kandida Laiba Maitai Khungang Chawkha Thaurang Lupna Thasigi Tangmari da Harau Taramna Okhrei Tharomaduda Samarjitna Aikhoi Masel Punsinabagi Dama Hotnabada Salai amadi NEIDP na Chokthaba Nairoi Haiki Bank amada aikoina moigi through da laknabagi damakta haiba private bank sina amuk kanadagi RBI digi approval moina thadre approval ro hek lakpoga aikoi madu government of akoi Manipur state government da akoi mateng pangna batawi marandi it is not we are helping to Mr. Biren or BJP da mateng pangma da ai government ai is kene ai government ai is kana it is not Mr. Tomba or Mr. Chauba ai bu nate
Ngasi Samrock Little Beginners Ki Center ama MU First Gate Consumer Affairs Food and Public Distribution Minister Karam Shyamna hangdokre thoromaduda CAU Imphal gi OSD Works M Lokendro amade Academic Consultant Dr. Y Susini Debina maru oiba mioising oina saruk yakki thoramga mari lenana center sige angang singda uniform amadi lairik singsu athoiba mithunglen singna yanthokke thoromaduda saruk yakkiba CAU Imphal gi OSD Works M Lokendro na malem gi oina afawba mioising gi horok Mada Mokogi Angang Oringa School Singda Tamlakpaga, Mari Lainabo Oina Tawi Haiki. Sip guest Oina Saruk Yakiba, Minister Karam Shyamna Makataraduna, Angang Singbo, Larek Hayning Libani Haiduna, Angangi Wakalol Kangdana, Mama Mapagi Apambata Taubachumloy, Mama Mapa Oibesingna, Macha Singda, Mobile Sanahan Bagi, Hainabi Asisu Tadok Pachungani. Tungi Apava Lebak Amagidamag Ita Sing Sembana, Soidan Nungaiba Fangbangam Hainasu, Pongdoki. Tuition tauba bo tenna thile adagi boarding na ngang bo tamna thamjale si masagi effort to leir roiba gyan haiba posini masana hona jarga lakcha gadabne aduga akoi gi education system je aujik chathari je masi ma totally si soire pikraba ngang sida heng chilera khawjaw mum purga salani angang namnan simpha polani lon khangdaba mayam ama gyan ne akoi na piga doise gyan phangan maduneba education means knowledge lehen maduneba Simpapur ka karai digi gyan lakani. Oza Singhi Loksing Hengatan na ba Manipur Diksa Education Minister T. S. Radhisyamna ngasidagi hagdokre Lampelda laiba SCERT gi auditorium da pangthokiba hagdokpagi thoramaduda SCERT gi Secretary Y. School Maitei Director M. Mina Kumari Diksa Team New Delhi gi Mihud S. Satapachi su saruk yakhiba Education Minister T. S. Radhisyamna hojiki matamasida mipung khudimak technology yaudrabadi nungaina hingbada awaba oire Oza Singda anau technology kaya hapsenduna makhoibu mapung faba Oza amamam oiba mathau tai ngasi hangdokliba diksa asina Oza Singi sinpa mai pakhanba amadi anau ba wakalol hengathan bada chauna mateng oiregani Notice that singi manungda Manipurna diksa launch tawba ahan bani SCERT gumba department asida diksa yamnamak mathau tai malemgi honglakliba khongsat asida anau ba technology khangbasu mathau tare haiki. What are the strengths and what are the weaknesses of this diksha? Obviously, we must give feedback. Akoi ozasing akoi yabasi forum bigre computer installed over computer whether it is functioning or not, is there any problem or not, you never come back to us. So feedback giving is also very important of education or learning. Council of Higher Secondary Education Manipur na lauba lising anitara mapalgi class 12 ke examination lagliba February taranipal lagi hauraga March ke tangkun phauba amadi class 11 ge examination na February kundagi March ke tangkun thra phauba satharagani haire hiramasiga mari lenana ngasi babupara da laiba council ge office da pawmising unaba amada council ge chairman L Mahendra na class 12 exam ge oina arts stream da mahairoi lising taret chamanga yankhai humdoi science stream da mahairoi lising kuncha tret kunipal amade Commerce stream da mahiroi chatruk humfu mari punna mahiroi lising kunipal chamapan ni phumangana tongan ba center samada examination thagani hairi aduga class 11 ge exam na arts stream da mahiroi lising nipal satret science stream da mahiroi lising kun chatruk marfu amadi commerce stream da mahiroi satret ahum punna mahiroi lising kuntra marfu humdoina center sama marfu mapan da exam thagani class 12 ke exam gi damak center kuding ma ke flying scout maman thamgani flying scout sing na exam houdring age minute kuntra gi mamang da center sing da thungduna examination gi phivam yengsingani masigi damak chief secretary DGP na singbada security ge arrangement tawbina ba haijakhi baga loinana mari lenaba district singi SP DC singda mateng pangbina ba che sing ekre chathagadori be exam asida government ke school kuntra manga amadi lanai institute humpu manga da exam center sing oigani mahiroi sing exam center sing ngasi no manini sida lakthok lagani haiki Amaramda council na pangthokadoriba exam sing asida iramda masigi mahiroi singi tongi punsigi laibak lab kadoriba khwaidagi maru oiba tangkak oibana iramda masigi nungsijaraba isil inau imai belamadi mahiroi lupumna magna mapung phana tek takaidana pangthokpa ngamna ba honabada mateng pangbiyo loinana thagadoriba mahiroi singna su pukning laitana exam thaduna mai pakpa oibiyo haina council gi maikaidagi yaifa fauzel pikhi
Bisnupur district ki manung sanba upokpi maning lekai daliba disable oiraba sanayai mamaitaina macha singaloina na phivam chadraba yumda mateng amata phangdana hingli haina ISTV news na sandokhiba pau adugi matungda Manipur lengakna milyang changlaktuna Chief Minister ki pautak matung inna nauna saba sanayai magi yung asi sangakre mahaki pungyai ba haiba machanupa dasu lengaki maikai degi pung ama pikre. Regional Sericultural Research Station Manipuri Central Silk Board ka kusam na dunangasi station asigi campus ta Oktasa Krisi Melakam Exhibition pangthokre thoramduda Central Silk Board ke Chairman KM Hanuman Tharayappa Department of Agriculture ki Director S Kunsaki Sor amadi Manipur State Sericulture Cooperative Federation Limited Imphal ki President TS Sujaboro na singba miyoi sing saruk yakhi Manipur gi tongan ba mafam dagi lakpa muga gi farmers sing na puthokpa stall sing su saruk yakhi KM Hanuman Tharayappa na Manipur asi silk puthokna ba pambi makhal mari makhauba maramna sericulture ka yamna chanaba state amani silk khari ba pol amasi lawmi singda yamna sendong laiba pochakni lawmi singna atopa mahai marong thaba dagi muga puthokpa ya ba pambi thabana saruk ahum hena sendong lai lawmi singna thawa yauna hotnaduna muga puthokpada hena khoijang na ba melakam exhibition asi pangthokpani haiki Thobal Kaithel dagi mayang Imphal taba MI Road haina khangnari balambi asi black topping tawnabagi dama paka lawba loikraba matungda thabak amata paikhalaktabana miyamda khudong chadaba kaya mayoknabadagi ngasi ayuk miyamna lambi asigi Thobal laiharaupa manak torban mapada lambi tangkhai thingduna khongjang jangsin khrei Thobal nongang khong amadi bamolerang mapagi imai ben kaya thoraktuna lambi thingba duda saruk yakhi khongjang jangsin bada saruk yakhi binupi amana nimit mangani ki manungda marilena basingna miyamgi kholau tabidrabadi lambi tawkhaiba yauna khongjang kaya jangsin gani haiki Sahi paka selobi kraba matungda koila sarektabana maramoidana jagasna laiba yum amadi angang nabi school chathok kasida yamna fulna mayo awabagi mayok nabagi masa mawoire aduna ngasi dagina nimit mangani phabagi manungda koila sai bidragadi akoi lambi tawkhaiba yauna yamna kan makhungjang changsan biduna jagasna laiba imai bil sing chak manaba wakhalonda masina hek koila sai diba lambi se chalalroi haiba warek si chak manan lemara Chama Yankai Suba Mahatma Gandhi gi Mapokomon ga mari lenana India pumbada chatkiba cycle rally da Manipur gi oina Imphal City amadi None district ta Swast Bharat Yatra gi award fidak le haina Health Services ki Director Dr. K Rajona Phongdokhrei ngasi Medical Directorate ki Conference hall da pangthok pa pawmisinga unaba amada None ki DC Hungyo Warsang State Nodal Officer TS Brajendro Khabamitai Nodal Officer Y Saitaji Susaruk Yakhi Dr. Rajona Manipurna Best Performance Award ani punna phangba asi ahanba state oire phongdokhi Nurses Association TNI Janems Unit na sangsilaki ba khongjang handok lagani hairi Association ga Additional Chief Secretary Principal Secretary Director Janems Medical Superintendent amasung ipsagi mihut sing yauna mifama mangarang Chief Secretary gi office chamber da pangthoktuna yana serolama inare hairi marak thana tenba break amatang laujari Notice the Hanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in a sakangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pi bada mangzil thariba Panchoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang duk jare miyam financial facilities sing lobi na bading sing jare Panchoi Housing Finance Company Limited and its subsidiary group of companies Wabiraganu yumda anabagi seba tawbinabagidamak wabiraganu Medillion Home Healthcare Service Manipurna adomgi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marunggidamak Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores anina miyam gi seva pijari Yam service vertical sink asigi khudong chaw logi nasi lengchin biroksi mobile furniture cooperative near Imphal quarters with the world-class infrastructure with
multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. Lagiba February ki tang nipal irai numi National Deworming Day numita sahi amadagi tara mapal fawda laiba ngang kudingma til laitana bahida deworming tablet lem na pijagani school da ming chandaba madi school ka da angang singdi anganwadi center singda hidak pijabada yawbi kadabani February ki tang nipal da hidak pijabada chithauba ngang singi damakta lagiba February ki tang tara mari da hidak pijagani til laitaba masamau phaba angang singna thanba Bharat ama ohelasi Honda car ki mamal February ki tang amadagi hengale adubu sangai Honda da February ki tang tara fawda booking tobikiba customer singda ariba mamal da car sing yon jagani customer sing ki damakta lupa lising tara mapandagi lupa lakamal lising kun mga fawba ki discount su pijari Honda car sing asi Japan ki multinational company na sabani anoba technology amadi safety feature kaya yauri Athuba matamda gari airport road ta leiba sangai Honda da lakbiu amasung khudong chaba sing si lawbiu The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Manipur ki ahanba 24/7 lamjingba capna miyam gi sebada leizari Manipur ki district sing amadi mapal lam sing da chananabagi book tobiu luhongbagi akhanaba discount su pizari contact tobira 1800102759 amadi 8794613154 Break ki tungda taram noksari makata pa pauda Moredagi kilometer kuntaruk lom chatlaga laiba Tengnopal district ki manung chanba ti bungmol amadi CS Tengnopal village da primary health center Moregi medical officer in charge Dr. KS Santikumar na lusingba tim amana lemna laying bagi camp ama pangthokre khunja kaya laying baga loinana lemna hidak langthak sing pikhi angang singda polio hidak pithaki amadi miron bimama singda tetanus toxoid hidak kapthokki CS Tengnopal village ki safe ki loina be ngai khanam baitena lemna laying bagi camp pangthokpagidamak thakat pa phongdorakle National Disasters Response Force 12 Battalion na disaster thokpa matamda kari kari tawgadagi haibagi matangda awareness program ama Tamenglong Higher Secondary School da pangthokre Tamenglong SDO amadi mahaki staff sing police personnel CRPF personnel amadi village chairman na awareness program aduda saruk yakki Lana school singda computer takpinabani haiduna phi lawraga madugi chapchaba kanaba sing mahiroi singda di phangandaba asi mityang changlagani haina All India Students Federation Manipur gi secretary Khundrak Pam Rameswarna khongambata laiba New Horizon Public School gi computer lab khosinabagi tharamda haikre tharamadуда Jilla Parishad member L Bobby school gi chairman and Thangalna singba miyoi kayana saruk yakhi Rameswarna makataraduna school singda changnaina free health camp tawduna mahiroi singbu masama ofana thamna bahanagadabani phongdokhi Chatkiba tang mari dagi tang tara fawba chathagadaba road safety week kamari lenana district transport officer Bisnupur district ki makhada Moirang police khosamnaduna ain kaina gari thauba sing phagatuna fine thian kre punna case kunmapan gi fine oina lupa lising manga hena khongat pangam ki Assistant Sub Inspector W Tomana miyamna traffic rule ngakna satpiu haiki District Transport Office Thobal Nasu Institute of Driver Training Research Center Thobal Branch ka United Motors Kaksing Rabi Driving School Kaksing amade Kaksing Motors Royal Enfield ka khosamnaduna road safety gi thoram Thobal gi DTO office ta pangthokre thorong ba mari lenana road safety week ki paujel puba motorcycle gi rally amasulam thakhi miyamna gari thobagi niti niyom khangna gari thauduna mamal yamlaba miyobagi punsida khudong thiba thoktana ba honabiu haina Thobal gi DTO sangai selamade IDTRC gi member secretary Santikumar na phongdorakle
Manipur State Commission for Scheduled Tribe na sinduna Scheduled Tribe singi constitutional amasung statutory right amasung Scheduled Tribe singi dama commission gi thodang haibasida district level awareness amasung orientation program ama Longmai Part 3 community hall pangthokre thoramadu da commission gi chairperson RS Gonmai member Dr Simpson Sario Dr John S Pulamte Longmai village authority gi chairman Kasagai Gangmai Thaubai gi chairman Kagoi Chung Gonmai su saruk yakhi Water Resources Department की मखादलाई बा बिष्णुपुर डिस्ट्रिक्ट की उपोकपी अमदे तौपोकपी की लोकताक लिड इरिगेशन की इम्फाल मैन कैनेल असि फुंजिलकपना उपोकपी दगी पोसंग बा मनिंग फावबदा लैबा लौमी कयाना लकोरसिंग असिगे इसिंग गी अवाबा थेंगनरंबा अदु कोखन्नबा पांदमदा बिष्णुपुर केंद्र के एमएलए अमदे केंद्र दुगी मनुंगदा लैबा प्रधान अमदे जिला परिषद मेंबर सिंग की मतेंगा लोइनाना उपोकपी डेवलपमेंट कमिटीना लौमी कयागा लोइनाना कैनेल की खोंगनुंग तेंगबा हौख्रे उपोकपी डेवलपमेंट कमिटी के जनरल सेक्रेटरी एम प्रेमचाना चीफ मिनिस्टर ना मणिपुर के लौफम कया मतम चुपदा इसंग संगदुना लेहन्नबा थौरांग कया पाखलिबसिंग असिगे मनुंग सन्ना हाइरिबा कैनेल अनि असिसु अमुक हन्ना निंगथीना मथौ तौहनबियो हाइना अपील तौरकली February 10 dagi March 3 phawba pangthokadoriba under 17 state level football tournament promotion tawbagi tharomama chingmairong da laiba Nexa showroom da pangthokre tharomadu da Rep Sports ki CEO Ajanta Moirang Them Soma Laistram Balahizam Sinam Pritam amadi Romi mitai su saruk yakhi tharom adu da mami thawan gi team ti sarsu launch tawki Mami Taibang Media and Entertainment Private Limited की मंगा सुबह anniversary निमित कमरी लेना online screening Android application Mami Music ngasi hawdokre Mami Music na malemda lairiba mipum khudingmakta mayek sengna Manipuri isai taba fangalagini application asi Google Play Store da upload tawba loinana publish tawnana ba thawrang tawre application asi season na ba khudingmakta lemna phangan gadabani hairi Guru Mayum Dasus Film Production gi ahom suba film irai gi yai phathangni thoram ngasi Hotel Nirmala da pangthokre thoramada Art and Culture gi Director A Sibdas Sharma Film Forum Manipur gi President S Mangolzau SP Sanglakpam Group ki Chairman amasung Managing Director S Prasojit Sharma yauna film gi lamda thabak tawriba miyoi kayana saruk yakhi Manipur da ahan bo aina Artist Gallery ama Babina Group of Industries ki Managing Director Dr Thangjam Dablina hangdokre miyam gi apamba gift items sing phanganaba gi pandam da gallery se hangdokpani haina proprietor Khangembam Umana phongdorakle Council for Advancement of Rural Development Thawbal Khetri Lekaina Small Industries Development Bank of India Imphal Branch ka khusamnaduna Zayol Taruk Sathagadaba wa amasung ligi pothok singi skill development training program ama CARD ki training hall da hokre tharomadu da Thawbal Municipal Council gi Ward number 3 ke councillor PG Tesor City B Imphal gi BO Incharge B Gun Kumar Sharma District Health Society Thawbal gi DPM CS Basanta CARD gi President I Asausu Saruk Yakhi Drug lan na season na badagi nga thokna ba nomagi awareness thoram ama New Life IRCA Torbung Bangla Churat Chanpur amasung NSS Kumbi College na sinduna Kumbi College Auditorium da pangthokre Hauzik sanabagi pau among pizari Ngasigi sanabagi pauda Sagolmang Area Naga Students Association gi humpurak suba General Conference cum Sports Meet Tanri Khulda Hokre Hawdopagi Taramda ADC Ukhrul gi Executive Member Fauting Bhashum ADC Member TS Haim Susaru Yaki Thasigi Taramanga Fawbasa Thagada Bamit Asida Sagolmang Area gi Unit Tarahumdoina Saruk Yari Makataba sanabagi pausing boyaning thauzamdagi amuk phangbigani Anishuba SS Mani Sarma Memorial Third Division Football League ki ngasi sanaki ba match singda IFA Lampel Lamadi CYLC Pisum Singa Mathak Mai Pakre Imphal West District Football Association na sinduna mamang thagi tang kulhumdoi digi team taranithoi na grubani thokna khaidoktuna Pamyal Ground Pasoi da sathariba league asigi ngasi sanakiba ahanba match ta IFA Lampel na FC Mayai Kuibibu goal ama sinoda maitiba pikhi IFA Lampel gi mai pakhi goal adu G goal maina match ki 38 suba minute sanki League asigi anisuba match ki sanakibada CYLC Pisum Singa Mathakna KYC Kurukulpu goal ani sinoda maitibu pikre CYLC Pisum Singa Mathaki mai pakibgi goal ani adu
instant amadi Peter na match ki kunmari suba amadi kuntare suba minita sanki sathariba league asigi hayeng nungtil pung 12 minute 15 chatpada ahanba match oina MSC malom amadi NSU awang posangbam khulenga sanagani ani suba match nungtil pung aniga minute 15 chatpada JUB Juvenile Tera sapam lerak amadi SFC Tera khuraijam leraka sanagani District Youth Affairs and Sports Officer Impal West na sintuna tha sigi tang taruk tagi nupa masagi team tara amadi nupi masagi team ahum punna team tara humdoi na saru yaduna thangmaiban Athletic Union Ground sathariba sahi 38 makagi nupa masa amadi nupi masagi ahanba Khelo India Football Tournament ki ngasi chanakiba ahanba match da thau team si thangmaiban na Sindren Home Tera gol ani amada maiti bapiki thau team si thangmaiban gi mai pa kepi gol ani edu kaiku amadi maira bana sankhibani match asida maiti kiba Sindren Home Tera gi amatangar gol aduna nongdam bana sankhi ani suba match ki sanakibada Reneti Football Academy na Kripsa Football Club gol ani sinoda maiti bapi khre Reneti Football Academy gi mai pa kepi gol ani edu and Nauksa amadi Joel Hawkip na sankhi ahum suba match ki sanakibada SDC na while entry bu gol mapal sinoda maiti bapi khre Amaromda nipi masagi sanakiba match na thau thamaiban na Nirvana Foundation bu gol manga sinoda maiti bapiki thau thamaiban gi mai pa kebi gol singadu Y Sophia na gol ahum CH Angelina gol ani sankhi tha sigi tang taramathoi digi taratruk phauba Mizoram da pangthokadoriba National Football Championship for Santos Trophy North East qualifying round da saruk yagadaba Manipur team gi sanaroi kunamadi official mangana sijinagadaba uniform sing yenthopagi thoram Khuman Lampak artificial turf ground da pangthokre Thoram masida All Manipur Football Association gi President S Sanatomba General Secretary in charge L Joti Moiro Yamadi Association asigi atai thopu singsu saruk yaki W Manihar Gauminlum Kipgen S Premkanta Amadi S Amutombina Manipur Tingi Manager Coach Goalkeeping Coach Amadi Technical Director Oina Saruk Yagani Nongbam Football Club na sinduna Nongbam Playground da mamang thagi tang kunma paldagi team taranipal group mari thongna khairukuna sathariba ahanba lainbi cup ki ngasi sanakiba ahanba match da WYC Wangkhem na YCFC tabopi bu gol mari amada maitiba piki match asida mai pakiba WYC Wangkhem ki gol singadu manglem bana gol ahum sanki atopa gol aduna YCFC tabopi ki sanaroi mutaminna on goal oina sankibani match asida maiti kiba YCFC tapopugi amatangarba gol adu Ilyas na sankibani ani shuba match ki sanakibada NFC team A Nongbram na NGL Loremba gol ama sinoda maiti bapi khre NFC team A Nongbram gi mai pakibi gol adu El Ira bot na sanki All Manipur Volleyball Association gi miyang makhada Kangmong Langol Jam Youth Guidance Club na sinduna Kangmong Langol Jam Kangjibung Ground da team tarahumdoi na group mari thongna khairuktuna tha sigi tang manga deki sathariba ahanba Selemen Village Open Men's Volleyball Tournament ki ngasi sanakadaba ahanba match da YDC Yaripok Khorom amadi REDO Irongi match da YDC Yaripok Khorom laktabadagi REDO Irong na walk over lokre ani suba match ki sanakibada SYDC Santelna KLYGC team bi Kangmong bu set ahum sinoda maiti bapiki ahum suba match ki sanagadaba team REDO Irong laktabadagi BDC oinamna walk over lokhi mari suba match ki sanakibada SYDC Santelna USDC upopi bu set ahum sino manga suba match ki sanakibada YDC Yaripok Khoiromna AMYC Androbo set ahum ama taruk suba match ki sanakibada ISYDCCL Haikruzamna NYDC Khaidembu set ahum sino amadi tari suba match ki sanakibada KLYGC team A Kangmongna SYC Satudaibu set ahum anida maiti bapiki District Sports Association Kakching na sinduna association asigi ground da tha asigi tang mari dagi team mapan na group ahum thokna khaidoktuna sathariba taramanga suba DSA Trophy 11 Invitation Football Tournament ki ngasi sanakiba match da AFC Thobal na AIFA Kakching bu gol manga sinoda maiti bpiki AFC Thobal gi mai pakipki gol singadu Saidu Ramana gol mari amadi Riaz Khana gol ama sanki
Shallow Youth Union Club na sinduna Shallow Kanglung Lampakta tim kunmanga na group nipal thok na khaidokuna tha sigi tang mari degi chathariba Shallow Cup mapon suba lamai kendra village wise amadi Impetus Men's Open 7 set football tournament ki ngasi sanakiba ahanba match ta INGC itam nungoi amadi PUYC pungdongbam goal ani sanatuna draw satkre ani suba match ki sanakibada PUBE team si kundrak pamna Purei Romba FC lamraibu goal ani amada maiti bpk Thagatsari boyai makhatana ngasino mugi oikiba ingasagi pau amuk phangbigani Environment Director tiki phangkiba ngasi oikiba ingasa amadi nungjiki pauda khwaidiki sakiba Celsius degree kuntra dasmik taruk khwaidiki ingba Celsius degree ahum dasmik ani Nuksit yaw ising manindigi sang maximum da sa da maripur taramari dasmik ani minimum da sa da kunmatoy dasmik mga nipal oiki ngasi nong sukide ISTV News gi ngasigi editor Soesta CAB gi matangda ruling amasung opposition gi marakta hunnaba Government की वही तांजरी पे डिमांड सी मणिपुर पीपल्स बिल दो SNPP रो अदो वरगे दे कोई प्रोटेक्ट तौरे और हुजी की हाई रिबा सिटीजन अमेंडमेंट बिल मशीदई दा मणिपुर की somehow कराई एरिया दा लीगल एक्सपर्ट कॉन्स्टिट्यूशनल एक्सपर्ट रो कांदा मणिपुर की इंडिजिनस पॉपुलेशन जे सोक्तना बगी रूम थंबियो हाइबनी अमन अमुक हाई रिबा पोसे मयाम बिल से नहीं नबियो मयाम बिल से उरब्रा नहीं नरब्रा नैना गदबने खोय बिल से करी यावरी बिल से ना कोई कयम सोन गर नैना होगदबदगिने कोई दंगसी मांगीबा तौरीबा अपस्पागी करी अमते येलौद्रे भारत की सिटीजन ओइरब कांदा सिटीजन सिक्की फंडामेंटल राइट एंजॉय तरो कांदा अदुगुंबा माइनर एक अमना डिफेंड तोब ngamdeaba मरमदी सिटीजनशिप आइसे ओरदी सिटीजन दुना फंडामेंटल राइट एंजॉय तोरनी फंडामेंटल राइट एंजॉय तोब कांदा मणिपुर के आर्टिकल 19(5) की मखा तो पिख्रब लोम ने थिंग ngamdeaba चीफ मिनिस्टर नगा अखोई हुसिकी मतंग सिदा ngangi वादुदी मोगी मपू चाननबगी अखोई लेथोक लेसिन तौबनी करीगी मोय आदा दिल्ली दा चलगा प्राइम मिनिस्टर होम मिनिस्टर ngangnaraga मोय सिदा लागा करीगी आंदोलन तौदइनो मोय थिंग ngamabra चिरोल की थबकने चिरोल की सनपीगी थबकतुनी तौरिसे अरोइबदा मरोइबा पाउ अमोक Polo Ground the bomb pokhaibada Assam Rifles ahum amadi michamama sogle Citizenship Amendment Bill withdraw taw haina khuthang sarai henbagi khongjang jangsin khrei amadi athawbasingbu ningsingbo oina kangla sagi mitam yawba ningsing yumbi salaina Assamgi Karimganj district ta yungkhrei Ngasigi oina di ISTV na pizza ba Manipuri pau matang asita losinjari miyeng tabiri ba pumnamakpo amuka hana kurumjari